ꯑꯩ ꯋꯥꯁꯦ ꯀꯧꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯅꯪ ꯅꯄꯥꯝ ꯆꯠꯄꯤꯑꯕ ꯅꯪ ꯑꯩ ꯅꯄꯥꯝ ꯆꯠꯂꯗꯤ ꯄꯥꯞ ꯄꯨꯔꯦ ꯈꯪꯉꯣꯍꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯑꯩꯉꯣꯟꯗ ꯂꯥꯛꯄꯒꯤ ꯃꯨꯛꯕꯥꯡ ꯆꯞ ꯆꯥꯏ ꯆꯥꯔꯒ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯃꯥꯡꯉꯦꯕ ꯅꯪꯁꯨ ꯆꯠꯀꯦꯗꯤ ꯁꯤꯡꯉꯝꯃ ꯆꯠꯇꯣꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯃꯨꯛꯕꯥꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯏ ꯐꯪꯉꯝꯃꯣꯏꯅꯦ ꯐꯪꯉꯝꯃꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯇꯨꯝꯕ ꯂꯩꯗ꯭ꯔꯣ ꯐꯖꯔꯦ ꯁꯨꯝꯐꯝ ꯂꯩꯁꯦ ꯍꯥꯏꯔꯣ ꯑꯥ ꯁꯨꯝꯐꯝ ꯂꯩꯁꯤꯔꯣ ꯁꯨꯝꯐꯝ ꯂꯩꯔꯤꯁꯦ ꯍꯣꯡꯅꯤꯡꯗ꯭ꯔꯦ ꯏꯆꯝ ꯆꯝꯃꯀꯣ ꯑꯩꯗꯤ ꯑꯇꯩ ꯀꯩꯝ ꯈꯪꯗꯦꯀꯣ ꯃꯥꯒꯤ ꯃꯁꯛ ꯅꯨꯡꯁꯛꯇꯤ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯃꯥꯒꯤ ꯆꯝꯖꯔꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯒ ꯁꯨꯃꯥꯏꯅ ꯏꯟꯕꯤꯔꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯦꯡꯕ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯀꯣꯛꯅꯤꯡꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯅꯨ ꯊꯣꯡꯕꯅꯦꯕꯀꯣ ꯏꯔꯣꯟꯕ ꯅꯨꯡꯔꯣꯟꯕ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯤ ꯃꯍꯤ ꯈꯛꯇ ꯃꯍꯤꯒ ꯉꯥꯏꯔꯦꯕꯀꯣ ꯆꯝꯅ ꯇꯤꯜꯍꯧ ꯈꯔ ꯁꯨꯃꯥꯏꯅ ꯆꯝꯅ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯏꯔꯣꯟꯕ ꯅꯨꯡꯔꯣꯟꯕ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯏꯕꯥꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯦ ꯃꯍꯥꯎ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯑꯁꯤꯒꯤ ꯁꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯅꯣꯅꯦꯕꯀꯣ ꯃꯔꯣꯏ ꯃꯉꯥ ꯃꯆꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯆꯜ ꯂꯣꯏ ꯃꯆꯜꯅꯦ ꯁꯨꯕꯗ ꯀꯈꯨꯂꯣꯡꯗꯒꯤ ꯏꯅꯦ ꯑꯒꯣꯏꯔꯨꯡꯂꯨ ꯑꯒꯣꯏꯂꯨꯡꯂꯨ ꯍꯥꯏꯕꯀꯣ ꯎꯝ ꯀꯥꯈꯨꯂꯣꯡꯗꯒꯤ ꯏꯅꯦ ꯑꯒꯣꯏꯂꯨꯡꯂꯨꯅ ꯄꯤꯕꯤꯔꯛꯄꯅꯦ ꯃꯍꯥꯎ ꯌꯦꯡꯉꯣ ꯍꯥꯏꯅꯀꯣ ꯎꯝ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯔꯀꯥꯟꯗ ꯈꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯄꯤꯀꯦꯠꯇ ꯀꯌꯥ ꯄꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯕꯀꯣ ꯁꯤꯁꯦ ꯎꯝ ꯃꯥꯅ ꯃꯍꯥꯎ ꯌꯦꯡꯉꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨꯗꯤ ꯆꯥꯃꯤꯟꯅꯔꯁꯤ ꯀꯈꯨꯂꯣꯡꯗꯒꯤ ꯑꯅꯩ ꯑꯒꯨꯏꯂꯨꯡꯂꯨ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯍꯥꯎ ꯍꯥꯏꯔꯛꯑꯒꯦ ꯀꯩꯅꯣ ꯅꯠꯇꯦ ꯁꯥꯒꯩꯅ ꯑꯩꯈꯣꯏ ꯀꯥꯝꯁꯣꯟꯀꯣ ꯔꯣꯡꯃꯩꯅꯦꯀꯣ ꯎꯝ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯅꯥꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯝꯁꯣꯟꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯤꯁꯇꯔ ꯀꯥꯃꯩ ꯁꯥꯔꯒꯦ ꯑꯩꯈꯣꯏꯁꯨ ꯀꯥꯃꯩꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯠꯄꯨꯗꯤ ꯍꯥꯝꯂꯕꯅꯦ ꯑꯗꯨ ꯈꯤꯇꯪꯒ ꯍꯥꯝꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯃꯍꯤꯁꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯥꯛ ꯌꯥꯝꯃꯤꯍꯦ ꯏꯕꯦꯝꯃ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯑꯩꯒꯤꯁꯦ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯌꯥꯝꯃꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯔꯨꯃꯥꯟ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯑꯣꯡ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯒꯤꯗꯤꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯆꯥꯔꯒꯦ ꯑꯁꯤ ꯇꯦꯡꯀꯣꯠꯁꯦ ꯃꯈꯥ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯍꯥꯞꯄꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯅꯨꯄꯥꯗꯤ ꯐꯨꯔꯤꯠ ꯂꯤꯠꯅꯗꯦꯕꯀꯣ ꯅꯨꯄꯤꯁꯨ ꯂꯤꯠꯄꯨꯗꯤ ꯂꯤꯠꯇꯕꯅꯦ ꯑꯗꯨ ꯐꯖꯔꯔꯣꯏꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯔꯣ ꯍꯧꯒ ꯍꯥꯎꯋꯦ ꯍꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯎꯔꯤꯁꯦ ꯃꯆꯟꯅꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯁꯥꯡꯒ ꯅꯠꯇ꯭ꯔꯦ ꯃꯆꯜꯅ ꯍꯥꯎꯕꯅꯦ ꯎꯝ ꯉꯥꯅꯨꯅ ꯅꯠꯇꯦꯕ ꯍꯥꯎꯔꯤꯁꯦ ꯃꯆꯟꯗꯨꯅꯦꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯥꯝ ꯍꯥꯎꯋꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯕꯩꯔ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯩꯅ ꯐꯩ ꯆꯥꯔꯦꯀꯣ ꯆꯥ ꯃꯍꯤꯁꯦ ꯎꯝ ꯈꯤꯇꯪ ꯀꯧꯋꯦꯀꯣ ꯍꯥꯏꯗꯤ ꯈꯔ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯕꯅꯤꯅꯀꯣ ꯁꯤ ꯃꯀꯜꯁꯦ ꯆꯥꯔꯒꯦ ꯑꯥ ꯁꯦ ꯑꯩ ꯅꯪꯒꯤ ꯈꯔ ꯄꯤꯔꯝꯒꯦ ꯆꯥꯔꯣ ꯅꯪ ꯆꯥꯔꯣꯕ ꯆꯥꯃꯤꯟꯅꯔꯁꯦ ꯍꯦ ꯃꯀꯟꯁꯦ ꯅꯪ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯅꯪ ꯆꯥꯔꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯁꯦꯕ ꯑꯣꯍꯣ ꯁꯦ ꯁꯤꯃ ꯂꯩꯔꯦꯗꯣ ꯆꯥꯔꯣ ꯑꯗꯨꯗꯣ ꯍꯥꯎꯋꯦ ꯍꯥꯎꯕ ꯆꯥꯕ ꯑꯅꯩꯁꯦ ꯃꯔꯨ ꯃꯔꯥꯡꯅꯤ ꯇꯨꯒ ꯍꯛꯇꯦ ꯊꯣꯡꯀꯨ ꯍꯛꯇꯦ ꯅꯒꯨꯝꯅ ꯏꯁꯄꯣꯟꯁꯔ ꯁꯨꯔꯝꯃꯤꯅꯦ ꯎꯝ ꯃꯍꯥꯎ ꯇꯨꯒꯥꯏ ꯍꯛꯇꯦ ꯄꯨꯂꯞ ꯃꯤꯛꯁ ꯌꯥꯎꯕꯅꯦꯕꯀꯣ ꯎꯝ ꯄꯨꯂꯞ ꯁꯨꯔꯦ ꯇꯦꯖꯄꯇꯥ ꯅꯨꯡꯕꯇꯥ ꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯃꯤꯛꯆꯔꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ
아, galim sih kerap pazar berarti nama. Pagi tahu nih. Pazar 뭐야? Thế là 뭐냐? 아이도 삼가 나나 깎게 tahu nih. 깎바 방드라. 깎바 낭드라 해보다 알고. 아마 떠오르니다. 무슨 Phải tham không thời bí mà đấy. Phải tham không thời bí. Mà cha ru mà đấy mà cha ru. Cái rim lu này là mà cha ru nó chạy ra ai gì cái rim lu. Kasi mazaruga wala siya kamay ha. Kamay ga wala siya man. Quên bây giờ đấy. Ay. Môi nhà quên nhá. Ai gì cái rim nè. Aduga ai na nang gì ai hay ninh thế ai gì ít hai cái mình. Ay da jen. Cái người mà luôn mà hậu cái cô xin nào mèo thì vậy. Haje. Sumaya. Kiraga. Nung buto sumaya sab chứ có. Và khán giả mà tới có. Khăn mà tới. Học chú hợp có. Romance thật là cái nó có lấy sao bắt khăn người ta sao chứ mèo yến ngầm mới. Khăn như làm nung ai có. Cái rồng đúng rồi. Rồng là sản phẩm số, rồng là sản phẩm số hẳn nhỉ. Ai thầy cái đó chứ dress, rồng lật nó nằm một cái tháp ạ. Dress phổ lắm nó xôi đi kìa. Chú điểm thế. Ai là rồng là tham chính nè, ai rồng mình ná đi tham là ai thầy thì đã nè. Không đúng đó. À dầm tiền chú chú man tụi mà kê. Ai cái YouTube số bấm tung thế nè cái là sai chứ đó. Views cái nụ khen. Không nè. Thấy nó cái nằm là views thằng anh cái nằm là nè. Mà cái mình dầm tung thôi YouTube ra mày to. Con mà để understanding cái nó sẽ strong nào con nè. Con mà đểใส่ท่อให้ยาวที่ท่อ ไอ้นี่น่ะมันกระทกทุบวันเลยทำได้ที่น้องยาวก็โดนได้ให้เป็นได้好啊，好啊，好啊，cái này giá sao luôn kìa, mà xem cho mình là cái dầu bữa sẽ khát dầu sẽ làm sao đâu, năng nè, nếu ăn khát càng này mà có, mà khát mấy ăn càng nữa nè, khát giảm bây giờ kìa, mà tuông của mình chưa, cái gì mà cuốc cái máu này nè, mà cuốc cái máu này coi. Ai có. Cái này ra nha. Yên như là hầu đó. Bữa lớn cái này hầu hầu nó cái này là đấy. Ấy là gì khai lý thế? Ấy là có. Ấy là coi gì dress set là cả. Mà là coi mấy tay trên nào xin gì có. Pi gì mấy cái traditional gì có. Ấy sẽ khăn cái khăn bên này bà. À tôi lấy tới bà có. Anh ở bài này thế. Thì mà múc lấy bấm mà tầm đó. Thế là cái bà coi trên nào mèo có. Một thằng tàu lọc cái hai bà tài này có. Mà cái bún gió.
ꯑꯩꯁꯤ ꯃꯀꯣꯛꯁꯦ ꯆꯥꯔꯣꯏꯒꯦ ꯀꯌꯥ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯕꯩ ꯅꯠꯇꯕ ꯑꯗꯨꯝ ꯃꯔꯨ ꯀꯩꯀꯥ ꯇꯧꯕꯗꯣ ꯑꯁꯤ ꯐꯤꯗ ꯄꯥꯟꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗ ꯄꯥꯏ ꯍꯥꯏꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯒꯥꯔꯤꯝꯁꯦꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯗꯤꯀꯣ ꯃꯥꯏ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯍꯣꯇꯦꯜꯗꯒꯨꯝꯕ ꯆꯪꯕꯁꯦ ꯆꯪꯉꯛꯇꯦꯕꯀꯣ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯆꯧꯕꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯃꯥꯅ ꯄꯤꯖꯅꯤꯡꯕꯁꯦ ꯃꯕꯨꯛ ꯊꯟꯗ꯭ꯔꯤꯐꯥꯎꯀꯣ ꯄꯤꯖꯒꯦꯅ ꯈꯟꯕꯅꯦꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯅꯨ ꯆꯥꯔꯒ ꯂꯩꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯣꯇꯦꯜꯒ ꯑꯗꯨꯝ ꯆꯪꯗꯅ ꯑꯆꯥꯄꯣꯠꯒ ꯑꯗꯨꯝ ꯆꯥꯔꯨꯕꯗꯀꯣ ꯑꯃꯨꯛ ꯅꯣꯏꯗꯤ ꯈꯜꯂꯣꯏ ꯅꯣꯏꯗꯤ ꯑꯦ ꯅꯣꯏꯅꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯆꯪꯉꯛꯇ꯭ꯔꯤꯕ ꯑꯩꯁꯨꯀꯣ ꯅꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯣꯡꯃ ꯈꯛꯇꯗꯤ ꯄꯨꯔꯒ ꯀꯥꯏꯗꯅꯣ ꯑꯃ ꯀꯣꯏꯕ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯇꯧꯕꯒꯤ ꯁꯨꯡꯈꯟ ꯈꯜꯂꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯈꯜꯂꯦ ꯅꯨꯄꯥꯅ ꯅꯠꯇꯦ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯦꯍꯦ ꯑꯩꯁꯨ ꯀꯩ ꯈꯜꯂꯤꯕ ꯅꯣꯏꯅ ꯈꯟꯕ ꯑꯩꯕꯨ ꯀꯩ ꯈꯟꯗꯣꯏꯕ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯛꯑꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥꯈꯣꯏꯗꯤꯀꯣ ꯅꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯪ ꯈꯪꯗꯕꯩꯅꯦ ꯅꯊꯟꯗ ꯈꯛꯇ ꯅꯠꯇꯦ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯨꯄꯥ ꯍꯣꯏꯒꯤ ꯗ꯭ꯔꯤꯝꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯜꯂꯦ ꯍꯥꯎꯋꯦꯗ ꯑꯗꯨꯅ ꯑꯝꯇꯪꯗꯤ ꯄꯨꯔꯒꯦ ꯁꯤꯅꯦ ꯑꯩ ꯈꯜꯂꯤꯁꯦ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯃꯄꯥꯟ ꯂꯝ ꯍꯥꯏꯗꯤ ꯊꯧꯕꯥꯜꯗ ꯑꯩꯗꯤ ꯑꯥꯗꯒ ꯑꯣꯏꯔꯝꯅꯤꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯗꯤꯜꯂꯤꯗꯒꯨꯝꯕ ꯗꯦꯜꯂꯤ ꯃꯪꯕꯨ ꯃꯪꯗꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯅꯪꯅ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕ ꯗꯦꯜꯂꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩ ꯉꯁꯤ ꯆꯠꯂꯤꯁꯦ ꯑꯩ ꯂꯝ ꯀꯣꯏꯕ ꯈꯣꯠꯄ ꯑꯩ ꯆꯠꯇꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯈꯪꯉꯤꯁꯦ ꯕꯖꯥꯔ ꯑꯗꯒꯤ ꯂꯤꯂꯣꯡ ꯆꯠꯂꯦ ꯕꯖꯥꯔ ꯆꯠꯂꯦ ꯑꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯆꯠꯂꯦ ꯑꯁꯤ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯩ ꯀꯔꯤꯝꯇ ꯆꯠꯁꯨ ꯆꯠꯇꯅ ꯅꯣꯏ ꯈꯨꯟꯒ ꯅꯣꯏ ꯀꯩꯀꯨꯒ ꯌꯨꯝꯕꯝꯒ ꯏꯌꯥꯔꯄꯣꯔꯠꯀ ꯑꯁꯤ ꯈꯛꯇꯅꯦ ꯕꯖꯥꯔ ꯍꯥꯏꯕꯐꯥꯎ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕ ꯃꯃꯤꯡꯒ ꯂꯝꯒ ꯀꯣꯟꯅꯅ ꯈꯪꯗꯦꯕ ꯏꯃꯥ ꯀꯩꯊꯦꯜꯒꯨꯝꯕꯗꯤ ꯈꯪꯉꯦꯀꯣ ꯑꯗꯨꯗꯤ ꯕꯖꯥꯔ ꯆꯠꯄ ꯈꯨꯗꯤꯡ ꯎꯔꯕꯅꯤꯅ ꯀꯗꯥꯏ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯁꯤ ꯆꯥꯔꯨꯈ꯭ꯔꯦ ꯆꯥꯛ ꯉꯥꯛꯇ ꯆꯥꯔꯅ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯑꯦ ꯂꯤꯔꯕ ꯉꯥꯅꯨꯅꯤꯁꯦ ꯃꯌꯥꯡ ꯈꯔ ꯀꯪꯉꯤꯀꯣ ꯂꯤꯔꯕꯅꯦꯕ ꯂꯤꯗꯤ ꯂꯤꯔꯒ ꯃꯌꯥꯡ ꯀꯪꯕꯀꯣ ꯃꯔꯨꯝ ꯄꯨꯔꯤꯗꯨꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦꯍꯦ ꯂꯤꯕꯁꯦ ꯃꯔꯨꯝ ꯄꯨꯔꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯥꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝꯗ ꯂꯣꯏꯕ ꯌꯨꯝꯗ ꯆꯥꯛ ꯂꯣꯏꯕꯅ ꯉꯥꯛꯇ ꯄꯤꯖꯕꯅꯤꯅ ꯍꯥꯎꯋꯦꯕꯀꯣ ꯉꯥꯅꯨꯁꯦ ꯃꯍꯥꯎ ꯌꯥꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯊꯣꯡꯕ ꯍꯩꯕꯒꯤꯅꯤꯗꯤ ꯍꯥꯏꯗꯦ ꯑꯗꯨꯁꯨꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯉꯥꯅꯨꯗꯤ ꯆꯥꯛ ꯈꯛꯇꯪ ꯀꯩꯅꯣ ꯄꯤꯖꯩꯅꯀꯣ ꯂꯐꯨꯒ ꯏꯅꯦꯒꯤ ꯃꯁꯂꯥꯁꯨ ꯍꯥꯎꯕꯒꯤꯅꯦ ꯑꯥ ꯉꯥꯅꯨꯁꯨ ꯍꯥꯎꯕꯒꯤꯅꯦ ꯑꯩꯁꯨ ꯊꯣꯡꯕ ꯍꯩꯕꯒꯤꯅꯦ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯛꯑꯝꯗꯗꯤ ꯃꯨꯛꯕꯥꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯏ ꯐꯪꯉꯝꯃꯣꯏꯅꯦ ꯐꯪꯉꯝꯃꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯇꯨꯝꯕ ꯂꯩꯗ꯭ꯔꯣ ꯈꯪꯗꯦ ꯂꯩꯔꯝꯅꯤ ꯈꯪꯉꯦ ꯀꯃꯥꯏꯅ ꯇꯨꯝꯃ ꯂꯩꯗꯣꯏꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯗꯤ ꯅꯪ ꯅꯨꯄꯥꯗꯣ ꯌꯨꯒ ꯉꯥꯎ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯇꯨꯝꯈ꯭ꯔꯅꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯩꯁꯤ ꯅꯪ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯤ ꯁꯤ ꯃꯍꯤꯁꯦ ꯄꯥꯝꯃꯨꯏꯌꯦ ꯈꯤꯇꯪ ꯀꯣꯠꯀꯦ ꯄꯥꯝꯃꯨꯏꯗ ꯑꯩꯗꯤ ꯁꯤꯁꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦꯕ ꯏꯟꯁꯥꯡꯁꯨ ꯏꯃꯥꯅꯀꯣ ꯃꯍꯤꯗꯣ ꯈꯔ ꯆꯥꯔꯝꯈ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯅꯪꯁꯨ ꯆꯥꯔꯣ ꯑꯗꯣ ꯑꯩ ꯏꯃꯥꯁꯦ ꯀꯧꯔꯤꯁꯦ
ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯅꯪ ꯅꯄꯥꯝ ꯆꯠꯄꯤꯑꯕ ꯅꯪ ꯅꯄꯥꯝ ꯆꯠꯂꯗꯤ ꯄꯥꯞ ꯄꯨꯔꯦ ꯈꯪꯉꯣꯍꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯉꯍꯥꯟꯃꯨꯛꯀꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯅꯈ꯭ꯔꯕꯅꯦꯕꯀꯣ ꯃꯁꯛꯅꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯨꯛꯕꯥꯡ ꯑꯩꯉꯣꯟꯗ ꯂꯥꯛꯄꯒꯤ ꯃꯨꯛꯕꯥꯡ ꯆꯞ ꯆꯥꯏ ꯆꯥꯔꯒ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯃꯥꯡꯉꯦꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯃꯨꯛꯕꯥꯡ ꯇꯧ ꯆꯥꯈꯤꯕꯁꯦ ꯉꯁꯤꯒ ꯊꯥꯔꯗꯤ 10 ꯍꯦꯜꯂꯕꯣ ꯍꯥ ꯍꯦꯜꯂꯕꯣꯕ ꯀꯨꯟꯗꯤ ꯍꯦꯜꯂꯝꯃꯅꯤꯗ ꯑꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏꯕ ꯅꯪ ꯑꯗꯨ ꯆꯠꯀꯦꯗꯤ ꯁꯤꯡꯉꯝꯃ ꯆꯠꯇꯣꯏꯕ ꯁꯤꯡꯉꯝꯃꯒ ꯆꯠꯇꯣꯏꯕ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯈꯣꯡꯁꯦ ꯆꯥꯔꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯎꯝ ꯑꯩ ꯃꯁꯥ ꯉꯁꯥꯏ ꯆꯥꯅꯤꯡꯉꯕꯅꯦ ꯍꯣꯔꯦꯟ ꯀꯣꯟ ꯆꯥꯒꯦꯅ ꯊꯝꯃꯦ ꯂꯥꯁꯇ ꯁꯤꯁꯨ ꯆꯥꯔꯣ ꯑꯩ ꯊꯝꯃꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯊꯝꯃꯣ ꯈꯨꯠ ꯑꯅꯤ ꯍꯦꯛꯇ ꯆꯪꯉꯦꯀꯣ ꯃꯁꯥꯂꯥ ꯆꯤꯟꯅꯥꯎꯗ ꯆꯥꯎꯀꯣ ꯈꯨꯠꯇꯤ ꯑꯗꯨꯝ ꯁꯦꯡꯕꯖꯥꯠꯅꯤꯗ ꯉꯁꯥꯏꯗꯒꯤ ꯃꯍꯤ ꯐꯖꯅ ꯍꯥꯞꯄꯒ ꯐꯨꯠꯂꯕꯅꯤ ꯑꯩꯅ ꯍꯥꯎꯀꯣ ꯃꯩꯗ ꯒ꯭ꯌꯥꯁ ꯅꯠꯇꯕꯅꯤꯅ ꯃꯩꯗ ꯂꯧꯕꯅꯤꯅ ꯃꯨꯔꯦ ꯈꯔꯀꯣ ꯁꯨꯝ ꯃꯨꯔꯁꯨ ꯐꯖꯅꯗꯤ ꯆꯥꯝꯊꯣꯛꯑꯦꯗ ꯀꯂꯤ ꯀꯥꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯉꯁꯤꯁꯦ ꯏꯆꯤꯟ ꯑꯩꯒ ꯃꯥꯒ ꯀꯅꯥ ꯍꯦꯟꯅ ꯐꯖꯒꯦ ꯀꯃꯦꯟ ꯇꯧꯔꯝꯃꯣꯀꯣ ꯁꯛꯇꯁꯨ ꯐꯤꯔꯣꯟꯗꯁꯨ ꯐꯤꯔꯣꯟꯕꯨꯗꯤ ꯑꯁ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯛꯇ ꯐꯤ ꯀꯩꯅꯣ ꯇꯧꯕꯒꯤꯅꯤꯗ ꯅꯨꯄꯥꯒꯤꯗꯤꯀꯣ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯗ ꯁꯤꯗ ꯍꯥꯞꯄ ꯈꯣꯠꯄ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯊꯦꯡꯕꯒꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯧꯕꯅꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯀꯥꯟꯗ ꯇꯧꯔꯛꯀꯦ ꯁꯤꯗ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯃ ꯐꯖꯅ ꯇꯧꯔꯛꯀꯦ ꯑꯩꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯐꯤꯔꯣꯜꯗꯣ ꯑꯗꯨ ꯁꯦꯠꯂꯅꯤ ꯃꯃꯤꯡꯒꯨꯝꯕꯗꯤ ꯈꯪꯗꯦꯕꯀꯣ ꯑꯩꯁꯨ ꯀꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯒꯥꯔꯤꯝꯗꯣ ꯑꯗꯨ ꯃꯩꯇꯩꯒꯤꯗꯨ ꯁꯦꯠꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯅꯦꯕꯀꯣ ꯐꯖꯅ ꯅꯝꯒꯅꯤ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡ ꯉꯥꯟꯕ ꯀꯥꯟꯗꯀꯣ ꯐꯖꯅ ꯉꯥꯟꯍꯜꯂꯒ ꯅꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯌꯥꯗꯦꯕ ꯅꯨꯡꯗꯥꯡꯗ ꯉꯥꯛꯇ ꯅꯝꯃꯦꯕꯀꯣ ꯃꯥ ꯇꯨꯝꯍꯟꯈ꯭ꯔꯒ ꯇꯨꯝꯒ꯭ꯔꯒ ꯃꯥ ꯌꯥꯎꯕ ꯌꯥꯕꯗꯣ ꯑꯗꯨ ꯃꯥ ꯍꯦꯛ ꯌꯥꯎꯔꯗꯤ ꯐꯔꯛ ꯍꯦꯛꯇ ꯇꯥꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅꯀꯣ ꯆꯥꯎꯔꯤ ꯐꯖꯅ ꯁꯤꯁꯦ ꯁꯤꯠ ꯅꯥꯟꯅ ꯆꯥꯎꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯦꯛ ꯍꯦꯛ ꯆꯥꯕ ꯊꯛꯄ ꯀꯥꯟꯗ ꯁꯤꯠ ꯅꯥꯟꯅ ꯆꯥꯎ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯉꯁꯤꯁꯦ ꯆꯥꯛ ꯌꯥꯝ ꯌꯥꯝꯕꯅꯦꯕ ꯈꯪꯍꯧꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯃꯥꯏꯅꯀꯣ ꯗ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯀꯩꯀꯩꯅ ꯇꯧꯔꯒ ꯇꯧꯕꯁꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦ ꯆꯥꯛ ꯌꯥꯝ ꯌꯥꯝꯕꯅꯦꯕ ꯑꯩ ꯍꯥꯟꯅꯗꯤ ꯆꯥꯕ ꯑꯗꯨꯝ ꯉꯝꯗꯦꯗꯅ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯂꯣꯏꯁꯤꯟꯕ ꯋꯥꯅꯤꯗ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯑꯁꯦꯡꯕ ꯆꯥꯛ ꯂꯣꯏꯈꯤꯕ ꯁꯤ ꯅꯍꯥꯟꯇ ꯆꯥꯎꯕꯒꯤ ꯁꯨꯃꯥꯏꯅ ꯈꯣꯠꯆꯤꯜꯂꯨꯕ ꯃꯐꯝꯗ ꯉꯁꯤꯁꯦ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯅꯦ ꯑꯩꯅ ꯅꯪ ꯄꯨꯅꯤꯡꯉꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯄꯨꯗ꯭ꯔꯦ ꯍꯌꯦꯡꯋꯥꯏ ꯄꯨꯕꯤꯒꯦ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯃꯊꯪꯗ ꯆꯠꯂꯣꯏꯔꯦ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯆꯠꯇꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯍꯥ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯆꯠꯇꯕ ꯐꯠꯇꯦ ꯍꯥꯏꯕꯅꯦꯕ ꯀꯃꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯕꯅꯤ ꯐꯠꯇꯦꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯆꯥꯎ
ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯩꯔꯝꯁꯦꯀꯣ ꯉꯁꯤꯗꯤ ꯀꯦꯔꯗꯤ ꯈꯔꯗꯤ ꯐꯖꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯥꯁꯨꯀꯣ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯊꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯩꯕꯣ ꯈꯔ ꯃꯥꯗꯤ ꯁꯨꯀꯦ ꯀꯦꯗꯕꯩꯅꯦꯕꯀꯣ ꯀꯦꯕ ꯈꯣꯠꯄꯁꯨ ꯍꯩꯇꯦ ꯂꯩꯁꯨ ꯂꯩꯇꯦ ꯁꯤꯐꯥꯎꯀꯣ ꯀꯦꯕꯒꯤ ꯁꯤꯐꯥꯎ ꯌꯥꯝ ꯀꯦꯕ ꯅꯠꯇꯦꯕ ꯎꯝ ꯍꯥꯏꯗꯤ ꯂꯤꯞꯁꯇꯤꯛ ꯈꯛꯇꯪ ꯇꯩꯕꯅꯦꯕꯀꯣ ꯎꯝ ꯐꯥꯎꯟꯗꯦꯁꯟꯒꯨꯝꯕ ꯑꯥꯏꯂꯥꯏꯅꯔꯒꯨꯝꯕ ꯊꯥꯗꯦꯕ ꯎꯝ ꯂꯤꯞꯁꯇꯤꯛ ꯈꯛꯇꯪꯅꯦ ꯍꯥꯏ ꯐꯥꯎꯟꯗꯦ ꯍꯥꯏꯔꯤꯁꯤꯅ ꯅꯪꯁꯨ ꯀꯦꯔꯗꯤ ꯐꯖꯒꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯆꯨꯝꯅ ꯁꯨꯝ ꯉꯁꯤꯒꯤꯁꯦ ꯍꯥꯏꯕꯅꯦ ꯎꯝ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯕꯀꯣ ꯐꯥꯎꯟꯗꯦꯁꯟ ꯅꯨꯡꯁꯟ ꯑꯝꯇ ꯅꯪ ꯊꯥꯗꯦꯕ ꯃꯌꯥꯝ ꯈꯪꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯦ ꯌꯥꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯕꯥꯅꯤꯁꯨ ꯁꯨꯃꯥꯏꯅ ꯈꯛꯇ ꯉꯁꯤ ꯈꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯩꯔ ꯈꯪꯗꯦ ꯑꯁ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯁꯦꯡꯕ ꯐꯥꯒꯤ ꯅꯠꯇꯦ ꯉꯁꯤꯁꯦ ꯑꯩ ꯁꯝꯁꯦ ꯀꯛꯊꯠꯂꯨꯒꯦ ꯇꯧꯕꯅꯤ ꯇꯧꯁꯦ ꯍꯦꯛꯇ ꯀꯥꯎꯕ ꯁꯝ ꯀꯛꯄꯩ ꯃꯇꯥꯡꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯒꯥꯏꯔꯤꯝꯁꯨ ꯃꯖꯥꯂꯨꯁꯨ ꯐꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯩ ꯄꯦꯟ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯗꯨ ꯀꯨꯝꯂꯕ ꯑꯩꯒꯤ ꯁꯤ ꯍꯧꯔꯗꯤꯀꯣ ꯌꯥꯝ ꯐꯖꯔꯦ ꯁꯨꯝꯐꯝ ꯂꯩꯁꯦ ꯍꯥꯏꯔꯣ ꯁꯨꯝꯐꯝ ꯂꯩꯔꯤꯁꯦ ꯍꯣꯡꯅꯤꯡꯗ꯭ꯔꯦ ꯆꯝ ꯆꯝꯃꯒꯀꯣ ꯑꯩꯗꯤ ꯑꯇꯩ ꯀꯩꯝ ꯈꯪꯗꯦꯀꯣ ꯃꯥꯒꯤ ꯃꯁꯛ ꯅꯨꯡꯁꯛꯇꯤ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯃꯥꯒꯤ ꯆꯝꯖꯔꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯒ ꯁꯨꯃꯥꯏꯅ ꯏꯟꯕꯤꯔꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯅ ꯀꯦꯔꯒ ꯐꯖꯔꯒ ꯆꯠꯄꯗꯣ ꯑꯩꯅ ꯈꯝꯕꯜ ꯀꯩꯅꯣ ꯇꯧꯕ ꯖꯦꯂꯦꯁ ꯀꯥꯕꯩ ꯅꯠꯇꯦꯀꯣ ꯈꯝꯕꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯝꯅ ꯐꯖꯔꯒ ꯆꯠꯄ ꯅꯨꯄꯤ ꯂꯩꯗꯅ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯑꯣꯏꯔꯁꯨ ꯂꯩ ꯀꯦꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯤ ꯏꯆꯝ ꯆꯝꯃꯒꯀꯣ ꯄꯨꯔꯥ ꯁꯤꯝꯄꯜꯗ ꯇꯧꯔꯒ ꯑꯁ ꯁꯝꯒ ꯁꯥꯡꯉꯒꯀꯣ ꯏꯃꯥ ꯏꯄꯥ ꯁꯨꯝ ꯇꯨꯃꯤꯟꯅꯒ ꯆꯠꯂꯦꯕꯗꯨ ꯏꯃꯥ ꯏꯄꯦꯝ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤꯕꯀꯣ ꯑꯩꯁ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯈꯟꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯖꯕ ꯁꯤꯝꯄꯜ ꯑꯣꯏꯔꯒ ꯏꯆꯝ ꯆꯝꯅ ꯏꯪ ꯇꯞꯄꯒ ꯊꯣꯛꯄ ꯅꯨꯄꯤꯗꯨꯗꯤ ꯑꯁ ꯍꯥꯏꯅꯨ ꯑꯗꯨ ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯕꯁꯦ ꯑꯁꯦꯡꯕ ꯗ꯭ꯔꯦꯁ ꯅꯥꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯀꯩꯝ ꯀꯥꯟꯗꯕꯅꯤꯀꯣ ꯑꯁ ꯑꯩꯗꯤ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯉꯛꯇꯧꯔꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯀꯣ ꯑꯗꯨꯅ ꯇꯣꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯔꯣꯏꯒꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯨꯜꯂꯦ ꯏꯕꯥꯅꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯁꯤꯁꯦ ꯅꯪꯁꯨ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥ ꯍꯥꯏꯌꯣ ꯑꯩ ꯉꯥꯛꯇ ꯍꯥꯏ ꯂꯩ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯎꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯞꯁꯀ꯭ꯔꯥꯏꯕ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯎꯝ 30K ꯌꯧꯗꯧꯔꯦꯕꯀꯣ ꯎꯝ ꯑꯗꯨ ꯊꯨꯅ ꯌꯧꯍꯜꯂꯁꯦ ꯅꯨꯡꯉꯥꯏꯗꯨꯅ ꯍꯥꯏ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯌꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯧꯍꯟꯕꯤ ꯀꯩꯅꯣ ꯌꯧꯍꯜꯂꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ